Cristiano Ronaldo Saudi ki Al Nassr club ta changkraba tungta amuk hena mai pak pangamlabra masi wahangni. Al Nassr club na onthok no wang bareta 200 million euro piraga sign tawkiba mahak ase phajaba performance tawpham thokpani adubu Cristiano Ronaldo dagi bakoina fangningba uningba performance uba phangdri phangba ngamdri maram asina Al Nassr ki director na makoi masen hainrambo phoma mataba yaunarubadagi madu leak oirakre director asina haiki lupa 200 million euro piraga purakhibani mabu adubu madi siu haiduna talere atai di uthokpu ngamdre director aduna haiki buado video matek am oina share tawnarakli amasung makoi pende Ronaldo da maramdi handak sanariba match singda Ronaldo na goal chanba ngamdri masi Al Nassr gi oina pendani ngai wafam oiri Sanagadaba match ani leiri magi amasung tangai fadana goal tawba masangli magi izat ngakpagi tamak January thada mahak sign tawbani adubu Ronaldo na lead tawruba Al Nassr Saudi ki super club ta crash oikre Saudi ki mi singna mabu yabagi changti amuk kari haigini so far magi career da aduk yamba sen pirak khidri handak mangon ta piki bagum adubu handak so amuk mai pakpa thoina bungamdri sini football history da Ming Sathina Wang na lairaba Ballon d'Or mangarak phangkhibata natana domestic league title kaya ki ming chat urong khellaba player asiki inding da phajaba record thamba ngamloidra masi big question ni Saudi Super Cup tagi Ronaldo yauba Al Nassr ase Al Ittihad club ki khutta nahan chahubani adubu ngasi di Ronaldo gi laibak oiramle ngasi di Ronaldo gi nungai baharau numit oire ngasi irai numit Ronaldo gi aseng basaktum utpa muk ngamkre Ronaldo na hat-trick tawkre Prince Abdullah bin Jalawi Sport City Stadium da Al Fateh ki against the Sanabada Al Nassr club ki miwi sing harau gi ngamkhai amuk laikidre nahan Al Ittihad amadi Ronaldo na lead tawba Al Nassr gi match ado yamna important oikibani adubu Ronaldo gi team na ngamhodre Saudi Arabian Super Cup tagi makoi thokpa taki ngasi Ronaldo na hat-trick tawriba match asidi league match ni aduna India da live telecast su tawdi anyway Ronaldo gi izzat ti kankre ngasi gi hat-trick aduna Amaromda Lionel Messi mai pakpagi thak nomagi kakat pegalakli World Cup final ki matung sidasu Messi na Ronaldo daki goal score masing henduna sadi hairi Messi amadi Ronaldo ki matang da compare tawduna lakpase ngasi chahi tara henjilaklabani Messi na Ronaldo daki yamna thoiduk na hen record pharakhibadi natte adubu ending phajabase Messi na hen bukum uri ngarang su Messi ki performance phana ukre ngarang PSG amadi Montpellier gi marakta League 1 match oikre Messi Maludasu ani subu goal tawkhiduna sanagi mathak takma happa haibadu thokre so thanks for watching